ꯀꯕꯔꯁ꯭ꯇꯥꯟꯒꯤ ꯗ꯭ꯔꯤꯁ꯭ꯌꯅꯤ ꯃꯐꯝ ꯃꯐꯝꯗ ꯀꯕꯔꯁꯤꯡ ꯂꯩ꯫ ꯁꯕꯤꯔ ꯀꯕꯔꯁ꯭ꯇꯥꯟꯗ ꯁꯝꯗꯨꯅ ꯂꯥꯛꯏ꯫ ꯀꯕꯔꯁ꯭ꯇꯥꯟꯒꯤ ꯅꯥꯀꯜ ꯑꯃꯗ ꯕꯨꯖꯔꯨꯛ ꯑꯃ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯖꯤꯀꯔ ꯇꯧꯔꯤ꯫ ꯏꯜꯂꯜꯂꯥꯍ ꯂꯥ ꯏꯂꯥꯍ ꯏꯜꯂꯜꯂꯥꯍ ꯑꯜꯂꯥꯍꯨ ꯕꯥꯀꯤ ꯃꯤꯟ ꯀꯨꯜꯂꯤ ꯐꯥꯅꯤ ꯑꯜꯂꯥꯍꯨ ꯕꯥꯀꯤ ಮಿನ್ ಕುಲ್ಲಿ ಫಾನಿ. ಸಬೀರ್ ಬುಜ್ರುಕ್ ಅದುಗೆ ಮನಾಕ್ತ ಚಂಗ್ಸಿಲ್ಲಕ್ಇ. ಬುಜ್ರುಕ್ ಅದು ಖೊಂಜೆಲ್ ವಾಂಗ್ನ ಜಿಕರ್ ತೌರಿ. ಅಲ್ಲಾಹು ಬಾಕಿ ಮಿನ್ ಕುಲ್ಲಿ ಫಾನಿ. ಸಬೀರ್ ಚಂಗ್ಸಿಲ್ಲಕ್ತುನ ಮನಾಕ್ತ ಫಮ್ಧರಗ ಬುಜ್ರುಕ್ ಅದುಗೆ ಮಖುತ್ ಪಾಯರಗ ಚುಪ್ಪಿ. ಬುಜ್ರುಕ್ ಅದು ಜಿಕರ್ ತೌರಂಬದಗಿ ಲೇಪ್ಲಗ ಸಬೀರ್ದ ಯೇಂಗಿ. ಬುಜ್ರುಕ್ ಅದುನ ಹೈರಕ್ಇ ಸೌದಾಗರ್ ಸಬೀರ್ ಹುಸೈನ್. ಸಬೀರ್ನ ಹೈರಕ್ಇ ಹೋಯ್ ಐನಿ ಐಗಿ ಪೀರ್ ಮುರ್ಶಿದ್ ನಹಾಕ್ಕಿ ಗುಲಾಮ್ನಿ. ಬುಜ್ರುಕ್ನ ಹೈರಕ್ಇ ಹೇ ಐಗಿ ನೇಕ್ದಿಲ್ ಮುರೀದ್ ನಂಗಿ ಪಿರಾಂಗ್ನ ಪೌꯗꯝಲಿ ಮದುದಿ ನಹಾಕ್ ಯಾಮ್ನ ನಿಂಗ್ಬ ಕಾಯ್ರೆ ಕರಿ ತೌರಬನು ಹಾಯು. ಸಬೀರ್ನ ಹೈರಕ್ಇ ಹೇ ಐಗಿ ಮುರ್ಶಿದ್. ಸಬೀರ್ನ ಕಪ್ನ ಹೈರಕ್ಇ ಐಗಿ ಮೌತ್ಕಿ ಮತಂ ನಕ್ಸಿಲ್ಲಕ್ಲೆ. ಬುಜ್ರುಕ್ನ ಹೈರಕ್ಇ ಇಬುಂಗೋ ಮೌತ್ ಹಾಯ್ಬಸಿ ಮತಂ ಖುದಿಂಗ್ಮಕ್ತ ಮಿಯೋಯ್ಬಗ ನಕ್ನನ ಲೈ. ಮೌತ್ ಅಮಸುಂಗ್ ಅಲ್ಲಾಹ್ಬು ಮತಂ ಖುದಿಂಗ್ಮಕ್ತ ನಿಂಗ್ಸಿಂಗ್ದುನ ಲೈಗದಬನಿ. ಮಿಯೋಯ್ಬನ ಮಸಿ ಕೌಥೋಕ್ಲಬದಿ ಗುನಾಹ್ ತೌರಕ್ಇ. ಮೌತ್ ಹಾಯ್ಬಸಿ ಸೋಯ್ಫದ್ರಬ ಅಚುಂಬ ಅಮನಿ. ಮಸಿಬು ಕನಾ ಅಮತನ ಲಾಲಿ ಹಾಯ್ಂಗಮ್ದ್ರಬನಿ. ಕನಾಗುಂಬನ ಮಸಿ ಯಾನಿಂಗ್ಲಬಸು ನಟ್ರಗ ಯಾನಿಂಗ್ದ್ರಬಸು ಮೌತ್ತಿ ಸೋಯ್ದನಮಕ್ ಲಾಕ್ಕನಿ. ಸಬೀರ್ನ ಬುಜ್ರುಕ್ಕಿ ವಫಂ ಅದು ಅಚುಂಬನಿ ಹಾಯ್ನ ngaknomjai. ಬುಜ್ರುಕ್ನ ಮಖಾ ತಾರಕ್ಇ ಇಬುಂಗೋ ಮಸಿ ಕೌಥೋಕ್ಕನು ಮದುದಿ ಸಿಬಗಿ ಮತಂ ಫಂಗ್ಜದಬ ಮಿಸಕ್ ಅದುಸು ನೋಂಗ್ಮದಿ ಮಹಾಕ್ꯉꯣꯟꯗ ಮೌತ್ ಲಾಕ್ಕನಿ. ಕುಲ್ಲು ನಫ್ಸಿನ್ ಜಾಯಿಕತುಲ್ ಮೌತ್ ಇಲ್ಲಲ್ಲಾಹ್ ಲಾ ಇಲಾಹ ಇಲ್ಲಲ್ಲಾಹ್. ಸಬೀರ್ನ ಕಪ್ಲದುನ ಹೈರಕ್ಇ ಐಗಿ ಮುರ್ಶಿದ್ ಮಿಕುಪ್ ಅಮ ಫಾವ್ಬ ಐಗಿ ಪುಕ್ನಿಂಗ್ ಲೈತಾಬ ಫಂಗ್ದ್ರೆ. ಮಿಕುಪ್ ಖುದಿಂಗ್ ಐಬು ಮೌತ್ನ ಕಿಹꯜಲಿ. ಮುರ್ಶಿದ್ ಫಂಫಮ್ದಗಿ ಹೌಗತ್ಲಗ ಸಾವ್ನ ಹೈರಕ್ಇ ಲಾ ಹೌಲ ವಲಾ ಕುವತ್. ನಂಗ್ನ ಕಪ್ಲಿಬ ಅದುನ ತಾಕ್ಪದಿ ನಹಾಕ್ ಹಿಂಗ್ನ ಸಿರಬಗುಮ್ಲೆ. ಅಕೀಬ ಅದು ಥಮ್ಮೋಯ್ದಗಿ ಲೌಥೋಕ್ꯎ ಅದುಗ ಖಂಗು ಮಿಯೋಯ್ಬನ ಅಲ್ಲಾಹ್ಬು ಕೀರಬದಿ ಪೋಟ್ ಖುದಿಂಗ್ಮಕ್ನ ಮಂꯉꯣꯟꯗꯒꯤ ꯀꯤꯒꯅꯤ. ꯍೇ ꯃೌꯠꯄꯨ ꯀꯤꯔꯤꯕ ꯏꯟꯁꯥꯟ ꯄꯨꯟꯁꯤ ꯑꯁꯤꯗ ꯀꯤꯌꯨ. ꯃೌꯠꯇꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯈꯛ ꯂꯥꯛꯀꯅꯤ. ꯇꯧꯏꯒꯨꯝꯕꯁꯨꯡ ꯄꯨꯟꯁꯤꯅꯗꯤ ꯅꯍꯥꯛꯄꯨ ꯍꯟꯅ ꯍꯟꯅ ꯋꯥꯍꯟꯒꯅꯤ ꯀꯞꯍꯟꯒꯅꯤ. ꯈꯪꯉꯨ ꯐꯀꯤꯔꯒꯤ ꯋꯥꯍꯩ ꯑꯁꯤꯕꯨ ꯐꯤꯖꯤꯗ ꯀꯤꯁꯤꯜꯂꯨ ꯃꯗꯨꯗꯤ ꯃꯧꯠꯇꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯍꯦꯛꯇ ꯂꯥꯛꯄ ꯌꯥꯏ. ꯄꯣꯛꯄꯒ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ. ꯍꯦ ꯒꯥꯐꯤꯜ ꯏꯟꯁꯥꯟ ꯀꯥꯎꯒꯅꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯆꯍꯤ 70-80 ꯁꯨꯔꯛꯂꯕꯗꯤ ꯆꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯒꯗꯕꯅꯤ. ಇಲ್ಲಲ್ಲಾಹ್ ಲಾ ಇಲಾಹ ಇಲ್ಲಲ್ಲಾಹ್ ಇಲ್ಲಲ್ಲಾಹ್. ಸಬೀರ್ನ ಹೈರಕ್ಇ ಹೇ ಮುರ್ಶಿದ್ ಥꯧꯔꯥꯡ ꯀꯝꯗꯧꯅ ꯇꯧꯒꯗꯒꯦ. ಮುರ್ಶಿದ್ನ ꯐꯝꯂꯤꯕ ಸಬೀರ್ಗೆ ಮಖುತ್ ಪಾಯ್ರಗ ಚಿಂಖꯠꯂꯗꯨꯅ ಹೈರಕ್ꯏ ಥꯧꯔꯥꯡ ꯀꯝꯗꯧꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ. ಸಬೀರ್ಬು ಕಬರ್ ಅಮꯒꯤ ಮನಾಕ್ತ ಚಿꯡꯗꯨꯅ ꯄꯨꯈꯤ. ಹೈರಕ್ꯏ ಮಸಿ ꯎꯔꯕ꯭ꯔꯥ? ಮಸಿ ಮꯈꯣꯏꯒꯤ ಅꯔꯣꯏꯕ ꯌꯥꯍꯤꯞꯐꯝꯅꯤ. ಕಬರ್ꯁꯤꯡꯗ ಮಖುತ್ ꯊꯤꯜꯂꯗꯨꯅ ಹೈರಕ್ꯏ. ಕಬರ್ꯁꯤꯡꯅ ಲಾꯎꯅ ಲಾꯎꯅ ಹಾಯ್ರಿ ದುನಿಯಾ ನುಂಗಾꯏꯊꯣꯛꯅ ꯂꯩꯐꯝ ꯅꯠꯇꯦ. ꯃꯁꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯡꯈ꯭ꯔꯒꯗꯕꯅꯤ. ಕಬರ್ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯂꯩꯔꯣꯟ ꯆꯜꯂꯝꯂꯒ ꯃꯔꯤ ꯃꯇꯥ ꯄꯨꯝꯅꯃꯛ ꯍꯟꯈ꯭ꯔꯦ. ꯃꯍꯥꯛꯀ ꯂꯣꯏꯅ ꯍꯧꯔꯤꯕꯗꯤ ꯁꯨꯞꯅꯒꯤ ꯃꯍꯥꯛꯀꯤ ꯑꯃꯜ ꯑꯗꯨꯅꯤ. ꯏꯟꯁꯥꯟꯗꯤ ꯁꯤꯕ ꯅꯥꯏ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯐ ꯐꯠꯇ ꯑꯃꯜꯗꯤ ꯁꯤꯕ ꯅꯥꯏꯗꯦ.
आमल से जिंदगी बनती है जन्नत भी जहन्नम भी। ये खाकी अपनी फितरत में ना नारी है ना नूरी है। इल्लल्लाह ला इलाहा इल्लल्लाह इल्लल्लाह। सबीरना हैरकी अल्लाहगी मनाक्ता चटनबगी अैना आखिरतकी सबरगिदमक करी करी समान पुगदगे। मुर्शिदना हैरकी नेकी भलाई इंसानियत खिदमत ईमान पूरगा चटकदबनी। ngasimak nahak gunahsingdagi tawbah taw kanagumbagi amanat landol lairabati thunamak singdoku karigumba nahakna kanagumbagi thamoina hankhiba yaurabati mahakngonda maaf tawhallu kanagumbana nangonda hingsa tawba oiragana madubu kokthokpiyu mawat laktringai mamangda nangi thamoida lairiba aronba khudingmak nupi angangda haidoku aronba lotchinganu natrabati nongma nang nasamak lotkhragadabani aduga nachanupi laisabi lairagana athubada luhongthokpiyu karigumba nahaki nathakta zakat faraz oirabati zakat pithoku lairabasing anabasing दरकार लेबसिंगदा मतेंग पांगो ख्वाइदगी अहानबा हक्ति नहाकी इमुंग मनुंगनी अनि सुबदना नहाकी मरी मतासिंगनी अहुम सुबना नहाकी कैरोय लेकाय अमसुंग नहाकना मतेंग तौबीरकनी हाइना आशा तौरिबसिंग अदुनी मरी सुबा हकना सहरगी अतिम अंगांगसिंग लुख्राबिसिंग अमसुंग kana laizatraba ahalsingni hakpumnamak asi ada tawraba matungda nokna Allahgi manakta harauna chatkho yare hauzik chatkho murshidki aroiba wahai asi tabaga sabir mafamdu thadoktuna chatkhi murshidna mahaki zikr hanna tawrammi Allahu la ilaha illallah. Luhongphamni sabirgi machanupi Rukhsana kainya ama oina mamanabisinga phamli nikah ki kazina mangonda onsilladuna hanglaki Rukhsana binte Sabir Hussain nahaki nikah Latif Ahmad Siddiq bin Sharif Ahmad Siddiq ka Mahar Asrafi Jamnga Tharaga Gawah Anigi Mamangda Nikah Tauba Tare Masi Nahak Kabul Taurabra Rukhsana na khumjaraki Hoy Kabul Taure Nikah gi matung da famliba Pumnamakna Rukhsana da Yai Famangol Pirammi Mapa Ibungo Sabir Jinban Thongdadi Nokphet Tauri Tawigumbasung Thamoidi awaba wakhalna phungbangnari Sabir Sajida amasung Dadizana kapna machanupibu bidai piri numidang athengba matamni Sabir phamung mathakta famladuna wakhal tauri mahakki murshidna hairakhiba wahai adu hausiksu nakongna tari masi kauganu madudi nangi thamoida phumduna thamliba aronba khudingmak nupi angangda haidoku natrabadi nahakna samak kabarda nongmadi lotkragani aronba khudingmak haidoku natrabadi nahakna samak nongmadi kabarda lotkragani Sabir tapna famungdagi haugatli mahaki murshidki wahai adu hanna tari mikuk khargi tungda numit masing pariba rumal adu lauthok laga yengi mahaki manakongda jingi khonjel adu laki kauganu nifuni suba numitta nahak mafam sida sijanaba lakadabani Amuksu murshidki khonjel nakongda yairari
ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯪꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯅꯣꯡꯃ ꯀꯕꯔꯗ ꯂꯣꯠꯈ꯭ꯔꯒꯅꯤ꯫ ꯁꯕꯤꯔ ꯁꯖꯗꯥꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯃꯊꯛꯇ ꯐꯝꯊꯔꯛꯏ, ꯃꯁꯥ ꯄꯨꯝꯅꯃꯛ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯖꯤꯗꯥꯕꯨ ꯍꯧꯗꯣꯛꯏ꯫ ꯁꯖꯤꯗꯥ ꯕꯦꯒꯝ, ꯁꯖꯤꯗꯥ꯫ ꯁꯖꯤꯗꯥ ꯌꯥꯝꯅ ꯐꯤꯡꯅ ꯐꯨꯛ ꯍꯧꯒꯠꯂꯤ, ꯁꯕꯤꯔꯒꯤ ꯂꯥꯏꯕꯛꯇ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛꯁꯤꯡ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ? ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯕ꯭ꯔꯥ? ꯑꯁꯨꯛ ꯌꯥꯝꯅ ꯍꯨꯃꯥꯡ ꯀꯥꯡꯂꯤꯕ? ꯏꯁ! ꯁꯕꯤꯔꯅ ꯍꯥꯏꯔꯛꯏ, ꯃꯧꯋꯠꯀꯤ ꯍꯨꯃꯥꯡꯅꯤ꯫ ꯆꯦꯟꯊꯔꯛꯂꯤꯕ ꯑꯁꯤ ꯅꯪ ꯃꯤꯡꯁꯦꯜ ꯄꯨꯔꯛꯎ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯁꯛꯇꯝ ꯑꯩ ꯃꯤꯡꯁꯦꯜꯗ ꯌꯦꯡꯕ ꯄꯥꯝꯃꯤ꯫ ꯁꯖꯤꯗꯥꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, ꯇꯧꯕꯥ ꯑꯁꯇꯒꯐꯤꯔꯨꯜꯂꯥꯍ, ꯑꯁꯤꯒꯨꯝꯕ ꯃꯟꯍꯨꯁ ꯑꯣꯏꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯆꯤꯟꯗꯒꯤ ꯊꯣꯛꯄꯤꯒꯅꯨ꯫ ꯁꯨꯀꯔ ꯇꯧꯕꯤꯌꯨ, ꯑꯜꯂꯥꯍꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯄꯨꯝꯅꯃꯛ ꯄꯤꯅꯕꯤꯔꯤ, ꯃꯦꯍꯅꯠꯀꯤ ꯗꯧꯂꯠ ꯄꯤꯅꯕꯤ, ꯏꯃꯥꯟꯗꯥꯔꯤꯒꯤ ꯏज्ꯖꯠ ꯄꯤꯅꯕꯤ, ꯃꯤꯡꯆꯠ ꯄꯤꯅꯕꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯅꯥꯁꯨꯀ꯭ꯔꯤꯒꯤ ꯋꯥꯍꯩ ꯆꯤꯟꯗꯒꯤ ꯊꯣꯛꯄꯤꯔꯤꯕ꯭ꯔꯥ? ꯁꯕꯤꯔ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯤ, ꯔꯨꯃꯥꯜ ꯑꯗꯨ ꯁꯖꯗꯥꯗ ꯂꯥꯟꯁꯤꯜꯂꯤ꯫ ꯁꯖꯗꯥꯅ ꯔꯨꯃꯥꯜ ꯑꯗꯨ ꯁꯟꯗꯣꯛꯂꯒ ꯌꯦꯡꯉꯤ, ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯪꯂꯛꯏ, ꯃꯁꯤ ꯀꯔꯤꯅꯣ? ꯁꯕꯤꯔꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ, ꯄꯨꯟꯁꯤꯒꯤ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 14ꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯉꯁꯤ ꯌꯨꯝꯗꯒꯤ ꯊꯣꯛꯇꯨꯅ ꯆꯠꯂꯒꯅꯤ, ꯑꯗꯨꯒ 19ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯂꯝꯊꯨꯡꯐꯝꯗ ꯌꯧꯒꯅꯤ꯫ 20ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯃꯤꯠ ꯇꯥꯔꯒꯅꯤ꯫ ꯁꯖꯗꯥꯅ ꯀꯞꯅ ꯀꯞꯅ ꯃꯈꯨꯠ ꯑꯅꯤꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯣ ꯑꯜꯂꯥꯍ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ? ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯏꯆꯦꯜ ꯇꯠꯈꯤꯒꯗꯕꯒꯨꯝ ꯑꯣꯏꯔꯦ꯫ ꯁꯕꯤꯔꯅ ꯍꯥꯏꯔꯛꯏ, ꯑꯆꯨꯝꯕꯅꯤ, ꯍꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯤꯕꯤ, ꯉꯁꯤ ꯑꯩꯒꯤ ꯑꯔꯣꯟꯕ ꯑꯁꯤ ꯅꯉꯣꯟꯗ ꯍꯥꯏꯗꯣꯛꯂꯤꯕꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯉꯣꯟꯗꯒꯤ ꯒꯨꯅꯥꯍ ꯑꯃ ꯂꯪꯖꯈ꯭ꯔꯦ꯫ ꯖꯂꯤꯝ ꯖꯤꯟ ꯑꯃꯅ ꯑꯩꯉꯣꯟꯗ ꯃꯧꯋꯠꯀꯤ ꯁꯖꯥ ꯄꯤꯔꯛꯂꯦ꯫ ꯁꯖꯤꯗꯥꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯃꯧꯋꯠꯀꯤ ꯁꯖꯥ? ꯁꯕꯤꯔꯅ ꯈꯨꯝꯂꯛꯏ, ꯍꯣꯏ, ꯃꯧꯋꯠꯀꯤ ꯁꯖꯥ꯫ ꯁꯖꯗꯥꯅ ꯍꯥꯏꯔꯛꯏ, ꯌꯥ ꯑꯜꯂꯥꯍ! ꯃꯍꯥꯛ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯊꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯈꯪꯍꯧꯗꯅ ꯇꯧꯒꯦ ꯈꯟꯅ ꯇꯧꯈꯤꯗꯕ ꯒꯨꯅꯥꯍ ꯑꯗꯨ ꯒꯨꯅꯥꯍ ꯅꯠꯇꯦ, ꯑꯗꯨꯅ ꯅꯍꯥꯛ ꯃꯐꯝꯗꯨꯗ ꯁꯨꯡꯆꯠ ꯆꯠꯄꯤꯒꯅꯨ꯫ ꯁꯕꯤꯔꯅ ꯍꯥꯏꯔꯛꯏ, ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯅ ꯑꯩꯒꯤ ꯃꯄꯨ ꯑꯜꯂꯥꯍꯒꯤ ꯀꯁꯝ ꯆꯥꯈ꯭ꯔꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯠꯇꯕ ꯇꯥꯔꯕꯗꯤ ꯑꯜꯂꯥꯍꯒꯤ ꯀꯁꯝꯗꯨ ꯑꯔꯥꯟꯕ ꯇꯥꯈ꯭ꯔꯒꯅꯤ꯫ ꯁꯖꯤꯗꯥꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯖꯔꯛꯏ, ꯀꯁꯝꯁꯨ ꯑꯔꯥꯟꯕ ꯇꯥꯗꯅꯕ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯊꯋꯥꯏꯁꯨ ꯍꯤꯡꯅꯕ, ꯑꯗꯨꯅ ꯅꯍꯥꯛ ꯑꯩꯕꯨ ꯄꯨꯔꯒ ꯃꯐꯝꯗꯨꯗ ꯆꯠꯄꯤꯌꯨ꯫ ꯖꯂꯤꯝ ꯑꯣꯏꯕ ꯖꯤꯟ ꯑꯗꯨꯅ ꯊꯋꯥꯏ ꯂꯧꯕ ꯄꯥꯝꯂꯤꯕ ꯅꯠꯇ꯭ꯔꯥ? ꯐꯔꯦ, ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯂꯧꯖꯈ꯭ꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯏꯒꯤ ꯏꯈꯧ ꯂꯥꯡꯂꯤꯕ ꯖꯤꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯈꯧ ꯂꯥꯡꯕ ꯑꯗꯨ ꯀꯣꯛꯂꯁꯅꯨ, ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯊꯋꯥꯏꯁꯨ ꯍꯤꯡꯂꯒꯅꯤ꯫ ꯁꯕꯤꯔꯅ ꯁꯖꯗꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ, ꯅꯠꯇꯦ ꯕꯦꯒꯝ, ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗꯦ꯫ ꯅꯍꯥꯛ ꯍꯤꯡꯗꯨꯅ ꯂꯩꯕ ꯌꯥꯝꯅ ꯖꯔꯨꯔꯤꯅꯤ, ꯃꯔꯝꯗꯤ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥꯁꯤꯡꯗꯤ ꯀꯩꯗꯧꯅꯨꯡꯗ ꯄꯤꯔꯥꯡ ꯀꯪꯗꯦ꯫ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯅ ꯄꯨꯟꯁꯤ ꯂꯣꯝꯈꯤ, ꯃꯁꯥꯃꯛꯀꯤ ꯌꯨꯝ ꯑꯗꯨ ꯑꯇꯣꯞꯄꯒꯤ ꯌꯨꯝꯒꯨꯝ ꯈꯜꯂꯛꯏ꯫ ꯆꯥꯅꯤꯡ ꯇꯥꯅ ꯍꯤꯡꯕ ꯐꯪꯂꯔꯣꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯄꯥ ꯂꯩꯈꯤꯗꯕ ꯑꯣꯏꯔꯕꯗꯤ ꯃꯃꯥꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯜꯂꯒ
ꯃꯄꯥ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯠꯄ ꯑꯗꯨꯁꯨ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯖꯩ꯫ ꯁꯖꯤꯗꯥ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯁꯕꯤꯔꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯔꯝ ꯑꯁꯤꯅ ꯕꯦꯒꯝ, ꯑꯩ ꯏꯁꯥꯃꯛ ꯀꯠꯊꯣꯛꯄ ꯇꯥꯏ꯫ ꯁꯖꯤꯗꯥꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯖꯔꯛꯏ, ꯇꯧꯏꯒꯨꯝꯕꯁꯨꯡ ꯀꯨꯔꯕꯥꯅꯤ ꯑꯁꯤꯗ ꯑꯩ ꯍꯔꯥꯎꯗꯦ꯫ ꯀꯨꯔꯕꯥꯅꯤ ꯑꯗꯨ ꯑꯩ ꯑꯣꯏꯅ ꯄꯤꯖꯒꯦ꯫ ꯁꯕꯤꯔꯅ ꯍꯥꯏꯔꯛꯏ, ꯑꯋꯥꯕꯒꯤ ꯃꯔꯤꯅ ꯅꯨꯡꯉꯥꯏꯕꯒꯤ ꯃꯔꯤꯗꯒꯤ ꯍꯦꯟꯅ ꯆꯦꯠꯄꯅꯤ ꯕꯦꯒꯝ꯫ ꯁꯕꯤꯔ ꯎꯄꯨ ꯑꯃꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯌꯣꯝ ꯑꯃ ꯂꯧꯊꯣꯛꯏ꯫ ꯃꯌꯣꯝ ꯑꯗꯨ ꯄꯨꯔꯗꯨꯅ ꯁꯖꯤꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯌꯣꯝ ꯑꯗꯨ ꯁꯖꯤꯗꯥꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ, ꯃꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯑꯩ ꯅꯪꯒꯤ ꯃꯍꯔ ꯄꯨꯝꯅꯃꯛ ꯑꯗꯥ ꯇꯧꯔꯕꯅꯤ꯫ ꯁꯕꯤꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯖꯤꯗꯥ ꯑꯣꯛ ꯈꯣꯡꯅ ꯀꯞꯊꯔꯛꯏ꯫ ꯐꯅ ꯀꯨꯏꯅ ꯀꯞꯂꯕ ꯃꯇꯨꯡꯗ ꯁꯖꯤꯗꯥꯅ ꯃꯌꯣꯝ ꯑꯗꯨ ꯂꯪꯊꯣꯛꯈꯤ꯫ ꯁꯕꯤꯔꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, ꯁꯖꯤꯗꯥ, ꯁꯖꯤꯗꯥ, ꯈꯥꯡꯕ ꯉꯝꯗꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯤ꯫ ꯁꯕꯤꯔꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯜꯂꯥꯍꯅ ꯊꯣꯛꯍꯟꯕꯤꯗꯕꯗꯤ ꯑꯣꯏꯁꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯁꯅꯥ ꯂꯨꯄꯥ ꯃꯥꯜ ꯆꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯑꯁꯃꯥꯟꯗꯒꯤ ꯑꯥꯐꯠ ꯑꯃ ꯂꯥꯛꯇꯨꯅ ꯇꯥꯛ ꯇꯨꯝꯈ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯋꯥꯗꯥ ꯇꯧ꯫ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯏꯖꯥꯖꯠ ꯄꯤꯔꯕꯅꯤ ꯃꯗꯨꯗꯤ ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡꯗ꯫ ꯁꯖꯤꯗꯥ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠ ꯑꯅꯤꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯜꯂꯥꯍ, ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯗꯨ ꯆꯤꯟꯗꯒꯤ ꯊꯣꯛꯄꯤꯒꯅꯨ, ꯑꯩ ꯈꯥꯡꯕ ꯋꯥꯔꯦ꯫ ꯁꯖꯤꯗꯥ ꯑꯃꯨꯛ ꯍꯦꯟꯅ ꯀꯞꯊꯔꯛꯏ꯫ ꯁꯕꯤꯔꯅ ꯍꯥꯏꯔꯛꯏ, ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯈꯜꯂꯒ ꯅꯍꯥꯛ ꯀꯞꯀꯅꯨ꯫ ꯁꯖꯤꯗꯥ, ꯑꯩꯒꯤ ꯃꯧꯠ ꯁꯣꯏꯗ꯭ꯔꯕꯅꯤ, ꯃꯁꯤ ꯅꯍꯥꯛ ꯌꯥꯔꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯃꯧꯠꯀꯤ ꯇꯨꯡꯗ ꯑꯩꯒꯤ ꯃꯃꯤꯠ ꯎꯗ꯭ꯔꯕꯤ ꯏꯃꯥ ꯑꯃꯁꯨꯡ ꯌꯇꯤꯝ ꯑꯣꯏꯍꯧꯔꯕ ꯏꯆꯥꯁꯤꯡ ꯌꯣꯛ ꯊꯥꯛꯄꯗ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯔꯕ ꯑꯃꯁꯨꯡ ꯏज्ꯖꯠꯀ ꯂꯣꯏꯅꯅ ꯍꯤꯡꯕ ꯋꯥꯔꯕꯗꯤ, ꯅꯪꯒꯤ ꯊꯧꯅꯥꯁꯨ ꯃꯥꯡꯈ꯭ꯔꯕ ꯑꯃꯁꯨꯡ ꯁꯨꯞꯅꯒꯤ ꯂꯝꯕꯤ ꯑꯃꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯕꯗꯤ, ꯅꯍꯥꯛ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈꯣ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯁꯖꯤꯗꯥ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯈꯤ ꯑꯃꯁꯨꯡ ꯊꯋꯥꯏ ꯂꯥꯟꯈ꯭ꯔꯒꯗꯕꯒꯨꯝ ꯑꯣꯏꯔꯛꯏ꯫ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯐꯨꯗꯣꯛꯇꯨꯅ ꯁꯖꯤꯗꯥꯅ ꯍꯥꯏꯔꯛꯏ, ꯑꯐꯁꯣꯁ, ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯅꯕꯒꯤꯗꯃꯛ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯍ, ꯍꯧꯖꯤꯛꯃꯛ ꯅꯍꯥꯛꯀꯤ ꯅꯈꯣꯡꯈꯥꯗ ꯑꯩꯒꯤ ꯃꯧꯋꯠ ꯂꯥꯛꯂꯕꯗꯤ ꯑꯩ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕ꯫ ꯁꯕꯤꯔꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯁꯖꯤꯗꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯃꯄꯨꯔꯣꯏꯕ ꯑꯃꯈꯛ ꯑꯣꯏ, ꯃꯍꯥꯛ ꯑꯗꯨ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ꯫ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯅꯨꯄꯤꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯆꯧꯕ ꯒꯨꯟ ꯑꯃꯁꯨꯡ ꯔꯨꯠꯕꯥꯒ ꯂꯣꯏꯅꯅ ꯊꯥꯛ ꯋꯥꯡꯍꯟꯕꯤ꯫ ꯅꯨꯄꯤ ꯑꯁꯤꯃꯛꯅ ꯑꯆꯧ ꯑꯆꯧꯕ ꯁꯨꯐꯤꯁꯤꯡ, ꯋꯥꯂꯤꯁꯤꯡ ꯑꯃꯁꯨꯡ ꯄꯩꯒꯝꯕꯔꯁꯤꯡ ꯄꯣꯛꯏ꯫ ꯑꯜꯂꯥꯍꯅ ꯃꯈꯣꯏꯗ ꯁꯕꯔꯒꯤ ꯗꯧꯂꯠ, ꯑꯁꯃꯥꯟꯒꯨꯝꯅ ꯊꯧꯅꯥ ꯁꯛꯇꯤ ꯄꯤꯅꯕꯤ ꯆꯥꯡꯌꯦꯡ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯃꯧꯋꯠꯁꯨ ꯂꯥꯟꯊꯦꯡꯅꯕ ꯉꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯀꯔꯤꯒꯨꯝꯕꯗ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯆꯥꯁꯤꯡꯒꯤ ꯅꯨꯡꯁꯤꯕꯗ ꯂꯨꯞꯈꯤꯗꯨꯅ ꯃꯤꯡꯁꯦꯜꯒꯨꯝ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕꯁꯨ ꯌꯥꯎꯏ꯫ ꯁꯕꯤꯔꯅ ꯍꯥꯏꯔꯛꯏ, ꯁꯖꯤꯗꯥ, ꯑꯜꯂꯥꯍꯒꯤ ꯔꯤꯖꯥꯗ ꯔꯥꯖꯤ ꯑꯣꯏꯖꯕ ꯑꯁꯤ ꯕꯟꯗꯥꯁꯤꯡꯒꯤ ꯃꯊꯛꯇ ꯐꯔꯖꯅꯤ꯫ ꯁꯖꯤꯗꯥꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯖꯔꯛꯏ, ꯑꯜꯂꯥꯍꯒꯤ ꯔꯤꯖꯥꯗ ꯑꯩ ꯔꯥꯖꯤ ꯑꯣꯏꯅ ꯂꯩꯖꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯜꯂꯥꯍꯒꯤ ꯁꯨꯀꯔ ꯇꯧꯖꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯍꯥꯂꯠ ꯂꯥꯛꯂꯕꯁꯨ ꯅꯍꯥꯛ ꯊꯥꯖꯕꯤꯌꯨ, ꯑꯩꯉꯣꯟꯗ ꯊꯥꯖꯕꯤꯌꯨ꯫
ꯑꯩ ꯃꯖꯗꯨꯔꯤ ꯇꯧꯒꯅꯤ, ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯏꯃꯥ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯕꯨ ꯌꯣꯛ ꯊꯥꯛꯀꯅꯤ꯫ ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯒꯅꯤ꯫ ꯅꯍꯥꯛꯄꯨꯝꯅ ꯗꯤꯟꯗꯥꯔ ꯑꯃꯁꯨꯡ ꯏꯃꯥꯟꯗꯥꯔ ꯑꯣꯏꯍꯟꯒꯅꯤ꯫ ꯍꯌꯦꯡ ꯀꯌꯥꯃꯠ ꯅꯨꯃꯤꯠꯇ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯅꯪꯒꯤ ꯃꯥꯡꯗ ꯑꯩ ꯏꯀꯥꯏꯕ ꯐꯪꯗꯅꯕ ꯑꯩ ꯉꯝꯖꯔꯤꯕꯃꯈꯩ ꯍꯣꯠꯅꯖꯒꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯤꯡꯊꯧ ꯁꯍꯔꯌꯥꯔꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯄꯦꯟꯈꯤꯗꯨꯅ ꯃꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯏ, "ꯋꯥꯍ ꯋꯥꯍ, ꯀꯌꯥꯗ ꯊꯥꯛ ꯋꯥꯡꯂꯕꯤ ꯅꯨꯄꯤꯅꯣ! ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯝꯆꯠ, ꯃꯍꯥꯛꯀꯤ ꯏꯃꯥꯟ, ꯃꯍꯥꯛꯀꯤ ꯌꯥꯀꯤꯟꯒꯤ ꯈꯣꯡꯐꯝ ꯆꯦꯠꯄ ꯑꯁꯤꯗ ꯑꯩ ꯑꯉꯛꯄ ꯆꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ, ꯃꯄꯨꯔꯣꯏꯕ ꯅꯤꯡꯖꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯐꯤꯖꯤꯗ ꯐꯔꯤꯁꯇꯥꯅ ꯐꯥꯎꯕ ꯅꯃꯥꯖ ꯁꯣꯟꯖꯕꯗꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ"꯫ ꯃꯍꯥꯔꯥꯅꯤ ꯁꯦꯍꯔꯖꯥꯗꯅ ꯍꯥꯏꯔꯛꯏ, "ꯑꯗꯣꯝꯅ ꯆꯨꯝꯅ ꯍꯥꯏꯕꯤꯔꯦ ꯏꯅꯤꯡꯊꯧ꯫ ꯁꯩꯇꯥꯟꯒꯨꯝꯕ ꯅꯤꯄꯥ ꯅꯨꯄꯤ ꯈꯔꯅ ꯐꯖꯔꯕ ꯗꯨꯅꯤꯌꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯕꯨ ꯃꯈꯣꯏꯒꯤ ꯒꯨꯅꯥꯍꯁꯤꯡꯒꯤ ꯃꯔꯝꯗꯒꯤ ꯕꯗꯅꯥꯝ ꯑꯃꯁꯨꯡ ꯑꯃꯣꯠꯄꯅ ꯊꯜꯍꯜꯂꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯁꯧꯗꯥꯒꯔꯒꯤ ꯅꯨꯄꯤ ꯁꯖꯤꯗꯥꯒꯨꯝꯕꯤ ꯃꯍꯥꯛꯀꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯂꯝꯆꯠ, ꯅꯦꯛ ꯁꯔꯤꯐ, ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕꯤ ꯒꯨꯟꯗꯒꯤ ꯅꯨꯄꯤꯒꯤꯒꯨꯝ ꯉꯁꯤꯁꯨ ꯂꯦꯡꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯧꯗꯥꯒꯔꯒꯨꯝꯕ ꯃꯤꯁꯛ, ꯃꯍꯥꯛꯀꯤ ꯏꯃꯥꯟꯗꯥꯔꯤ, ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯝꯗꯒꯤ ꯗꯨꯅꯤꯌꯥꯗ ꯅꯨꯄꯥꯁꯤꯡꯒꯤ ꯊꯥꯛ ꯑꯃꯁꯨꯡ ꯕꯥꯕꯥ ꯑꯥꯗꯝꯒꯤ ꯃꯀꯥꯝ ꯋꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ"꯫